Hausi Moroi Bapau. Aran Batau Bomi Gimatakta action Lobada Makal Amatagi politics to Vidakanu Haina Chief Minister N. Birena Apil to Cray. MDS na Palana Sinabagi Matanga CBI na Nintina Tizin Bayana na Hanagi Chief Secretary Bu transfer to Buni Hari. Amade Infal Jiri Lambigi Laizangama Sung Sinam Kulgi Marakta Futani Rom Namta Kibadagi Highway Sida Gari Satokashin Yadre. Kurumjari ISTB Pauming Tabir Basmutaram Nokshari Hozima Pung Pau Aran Batau Bomi Matakta action Lobada Makal Amatagi politics to Vidakanu Haina Chief Minister N. Birena Apil to Cray Northern Manipur Building Workers Union na Sinduna Luang Sangbam Merlekai Dalaiba Chief Minister Yumda Pangto Kibatoromda Workers Welfare Scheme gi awareness Samasung Labor Card Kusinabagi Toromda of Masifung Lukibani Toromadu that Labor Minister T.S. Radisham Deputy Labor Commissioner E. Tomba Kabam Jilla Parishad Member E. Bimola, BJP Hengang Mandalgi President K.S. Jilla Susarugyake. Chief Minister na Makatana, Government na Sigi Administration da Insin Bagi Mahutta, Miyam na Government Pumating Pangbiu, Government ki Matau Pangtok pada Influence to Bagi Mahutta, Corporation PBU, Senza Tumzamasung Fact Encounter da Jeneva Singi Matakta Chap Sabat Habak Lokut Kani, Masida Kanabusu Kibalete, Mahak Masamaksu Jeneva Lerabadi, Miyam na Chap Sabat Habak Lokut Piu, Government asina miyam da pangangani haikiba sing matang manau nai na pangangani thabak sing da aran ma tawbada chenari ba singi mathakta action lobada makal amatagi politics tawbirakanu MOB sigi jinga khara piraga scheme si mathong barong khangdaba mawngda leirambana masigi mahutta mapure ba laikidaba singi masa singda lairik tamanabagi kudong saba pinanaba cabinet na ayab leire all pension ki senfam masa masagi yumda thinanabagi kudong saba leire haike आई की प्रजा की सर्विस तौगनी प्रजा की फन बताऊगनी मियाँ की फन बताऊगनी सरकार इधर प्रजा ले रखा ना लगी हुई सरकार लगे नु इधर प्रजा ले रहा है आई ना प्रजा की दम तक फन बताऊगदा मियाँ की दम तक फन बताऊगदा करप्शन तोरमबमी करप्शन चेनबमी और लेबा प्रजा मियाँ की मायोग का लेबा मिशन हाथपा फैक्ट एनकाउंटर चेनबमी आई ना बुक तौग मतम दा आई एक्शन लोग मतम दा पॉलिटिक्स तौगिर कनो मधु आई वोइबा आई वोंद सो तुम आई लालगा तौगिरो यानी आई वोंद सो आई ना लालबा आई ना प्रजा की मांग ना करप्शन तौरबा प्रजा की मांग ना खतबा तौरबा प्रजा की संजा थुंदा तौरमबा चेनर मगदे आई वोंद सो तौगिरो यानी Onaba Keshorbu Chief Secretary Famdagi Loktholaga State Academy of Training ki Director General ki post pi kibadu Manipur Sarkar ki construction works singi agency ama oidiba Manipur Development Society MDS na Fallana Sizinabaki Matanga Nintina Ticket pa yana na ba Lokalakpa Kongtangi Saruk amani hairi ISTV News na Pangba awang mathaki source magi matungina Chief Minister N. Birena Luchingba Sarkar asina satkiba me thagi angan ba sarukta pangtokiba cabinet mifamna MDS na Fallana Sizinakiba adu chap saba tigat na ba CBI da sinana ba warip loke CBI na chumba tigana bagi damakta cabinet na lokiba warip tugi matungina MDS ki chairman su oiriba hanagi Chief Secretary Onaba Keshorbu Chief Secretary ki famdagi loktholaga atokpa fam pahan khibani hauji phawagi di MDS na Fallana Sizinaki hairiba asida Onaba Keshor masa chenabra chenadabra haiba chap chaba khangri hari CBI na wahong pahong chatharakba matungda masigi achumba chap sana khangmangam lagani Karigumba Maralaram Drabadi Amukhana Chief Secretary Oidapasu Yai Haina source asina hairi Cabinet na CBI da Tiganaba Warip Lauraba Matungda formal letter su matamadu da CBI da Takiba Lady Hari Masigi Matang da CBI na Tubamatam da Tigatpa Horagani Hari source asigi matungina MDS ki Selana Sizinaba Singh Ministry of Personnel na FIR Lokanaba Fauba Kangalakli Haina ISTV News na Pangba Pawasina Makatana Hari Amarom da Chief Secretary Lokthok Bagi Maram ngasi media da thorak liba wafamasi yumfam yaudabani haina hanagi Chief Secretary Onaba Keshor na sengdokre Sanjen Thongdulai ba Chief Secretary gi Banglo da pangthokpa pawgi mifam amada Onaba Keshor na phonglokibada Mangna Chief Secretary oirakpadagi MDS ki Chairman oina insolusangani tara mangagi October amada oinaba khangalakpadagi Chairman oina leirakpani maki maikaidagi asoiba aranba thabak Chairman oiringai da pangthokiba leite Chairman amo oina power mapung phana exercise tawna ba khona bada hana leramba account gi chayet na balerambadu Vigilance Department ta sinaduna tigat hanke anoba government lakpadagi CBI da mapung phana tigat hanana ba mahangna approach tawkibani account ka mari leina ba chayet na ba mahangna
MDS की चेयरमैन ओइरिंगैदा लेखिब नते मरम अदुना सिरकलिब मराल असि युमफम यावदबनी अमरोमदा महांगना गवर्नमेंट वॉलंटरी रिटायरमेंट पिबिनबा थाकिबा चेरोल अदु अयाब पिरकले अयाब पिरकप असिना महाकी सर्विस की मतमदा अरानब तौबा मखल अमतगी केसता चेनदे हाइबगी खुदमनि हाइके पियागी इंक्वायरी तौरपाइसी आई इसामक्सु याम पामजै हैदना दुमाइदों इनिशिएट तौगिबनी अदुगा मसी इंक्वायरी तौरगा मसीगी अछोइबसी कनाना लेगे हेदुदी इंक्वायरी ना सोइन पुथोरकनी इन हाइजेनिंग बदी वॉलंटरी रिटायरमेंट अमा मरोना गवर्नमेंट ऑफिशियल मा रिटायर तौबाइसिदा रिटायरमेंट की अयाबसी पीद्रिङैदा हाइरिबा ऑफिसर सिगी मथक्ता विजिलेंस केस लेब्रा डिपार्टमेंटल इंक्वायरी लेब्रा हैबसी एखोइना वेरीफाई तौनै लेत्रे माइ मथक्ता करीमता केस लेत्रे माइ मथक्ता सस्पेंशन लेते डिपार्टमेंटल इंक्वायरी लेते मासी फ्रॉम एंगल स्पेशली विजिलेंस एंगल लगी क्लियर तौरे हाइबा मतमदा ऑथोरिटी दुना यारगा एखोइदा एंगोंदा अदमाइ तौना रिटायरमेंट्स की अयाबसी पिबिरकवा ओइरंगनी हाइना खंजै अदुना हाइरिबा रेकॉर्डसिगी मतुंगदि आइसे आई एम क्लियर फ्रॉम ऑल एंगल्स ऑफ विजिलेंस हाइना तो अदुम सुथमजगे हंदक नोंग लेप्तना सुबदगी इम्फाल जिरी लंबी नेशनल हाईवे कुंट्रा तरेट की लैजांग अमसुंग सिनाम खुलगी लंबीदा फुट चनीरोम लंबीगी तंखाई की सरुक नमथकिबदगी गाड़ी चथोक चसिन तौबदा अपनब ओइरे चथोक चसिनदा खुदोंग थिनगाई ओइबदगी जिरीदगी इम्फाल थोरकपा गाड़ी कया पंदुना लेखे गाड़ी सिंग अदुगी मनुंगदा FCI गी चेंग पुबा गाड़ी चाम मरफू पेट्रोल तरामाथोई LPG अमा सीमेंट कुंतरुक अमसुंग अतई पोट पुबा गाड़ी तरामरिनी लंबी असिदा चथोक चसिनदा खुदोंग थिनगाई ओइबदगी मतम खरा चथोक चसिन तौबदा अथिंग थमदुना लंबी असिबु सेमबदा अचौब थौदांग लौरिबा ISVS कंस्ट्रक्शन प्राइवेट लिमिटेड के मेशिन कया सिजिनदुना लंबी फाउननब होनके लंबीदा लाकपा चका मरी पानबा गाड़ी मचा सिंग लांथोकपा याननब सेमलब मतुंग गाड़ी सिंग लालनबगी थबक चथके ISVS कंस्ट्रक्शन कंपनी की मेशिन सिंगना लंबी असि अथुबदा खुदोंग थिबा यावदना चथोक चसिन तौबा याननबा लंबी अमा नौना ककपगी थबकसु हौजिक चथरे लौना लंबी असि सेमबदा नोंमनिनी दि संगनबा यारे अदुबु नोंग लेप्तना सुरकलबदि थबक खुमांग सौक्शन बंगमलोइदौरे हाईवे असिगी सैजांग खुल अमसुंग कैथेल मानबी मनाकी खोंगलौ खुलदसु लंबी की सरुक खरा नमथकिबा यावरे लंबी नमथकिबा असिगी फिबम यंगसननबा मरि लैनबा डिपार्टमेंट की मियोय अमता लाक्तुना यंगसनबगी थबक चथबगी ममी ताद्रे ऑल मणिपुर रोड ट्रांसपोर्ट ड्राइवर्स एंड मोटर वर्कर्स यूनियन की टीम अमसु वफम अदुदा लाक्तुना यंगसलखे यूनियन की जनरल सेक्रेटरी माइमोम अनिल मैतैना फुंगदोरकपदा मणिपुर की लाइफलाइन ओइरिबा लंबी असि हौजिक पालिबा सरकार असिना सेलिनबगी थबक कन्ना चथरे मसी थागतनिंगाइनी अदुबु लंबी सेमबदा लंबी की नाकल की ड्रेन मतिक साना सेमुगदबना मरम ओइदुना ड्रेन दा चेनगदबा इसिंग लंबी की मथक्ता चेलकपदगी लंबी नमथबदा चाउना मतेंग पांगले लंबी सेमबगा इरोइनना साइड ड्रेन सु मतिक साना सेमबियु हाइके ऐसी मरुएबा मरमदी तसेंगना हरगदी सरोक लंबी हाईवे सिदा कोई ड्रेनेज की कनोसी लेतबा ड्रेनेज से लेत्रबनीना नसाई सरोक सिंगसिदा कोइलास मथकसिंद इसिंगसि लोइना चेंथरबनीना हुजि मयामनसु उरिसिनी ममांगदा कोइगी कोइलास मथकता तुरेन दौना चेलिसिनी मसि याम दरकार ओइबदी तुरेन तो चेलिबा कोइगी गाड़ी चेलिबा लंबी हाईवे सिदा नाकनसिदा ड्रेनेज से थंबिरगदी हाइरिबा समस्या अजि वारिबा मयाम सि खरदि कोकरेना खाली गवर्नमेंट सु मसिगी ड्रेनेज सिंगसि फजना सेमिनबा अथुम मतमदा होनबियो होय हुजि खंगौदना नोंगजे चुरकपनी नोंगजे चुरकपदि तोरकपनी अदु मरुवैना हुजि लैबा खोगी लंबी सिंगसिदा ड्रेनेज की प्रॉब्लम लैबसे अथुबदा लोसेनबिरगदि हुजि हाइरिबा गाड़ी सिंग चथोगसिन पैसेंजर सिंग लैबा मयाम पुरी मुक्सि अवाबसे अथुब मतमदा कोकने हाइबदु थाजै अमरोमदा इम्फाल दिमापुर लंबी की लाल माटी एरिया दसु लंबी नमथकिबदगी गाड़ी चथोक चसिन याद्रे ngarang numidang khatkhati lakpa LPG amadi thau puba gari humpurom lanthopang ngamdabadagi khatkhati da hankre passenger puba gari kaya su kudongsa daba mayuknare Mamangi sarkar na laupukhiba district taret handopagi wafam leite haina chief minister N Biren ngasi khuraya madi khetrigau kendragi isaung sokhalaba mafam sing yengsinbagi khongsatta paumi singa phongdokre mana makhatana hayeng ukhulda sathagadaba tripartite talk ase chumnagi political dialogue tawnaba khaktani makhoi gi apamba demand sing piba natraga pidaba haiba wafam leite wari sanaraga solution pumnamak purakadabani haiba wakalolda hayengi wari sanabagi tabaga se sathagadabani Hayengi wari sanaba aduda Union Government ki Maikai dagi Joint Secretary Home North East in charge Manipur Government ki Maikai dagi Cabinet Minister V Hankalyan TS Radesham Kaishi amadi Additional Chief Secretary Home Suresh Babuna Chingbana saruk yagani haike
Government haibasi continue process amani government na laukiba decision hongbagi wafam leiroi district boundaries singi sayet na balai ribasing wari sanaduna loishina ba khonagani district singi boundaries sing hanadagi masagi oiba boundary commission leiba ngakting haike sumnagi political dialogue ne dialogue hobuni sidai dai khoi adu pi bona traga pi da ba adu log bona traga log da gi question ka sulai tri wari sanaraga solution punu mo por kada mina wari saba hobudui wa da ne demand taujabana amani but government gi the once government is continuation ni what the government had decided madudai da khoi adum stand tawni tawbuda kari no pami do demarcation da district ki adi boundary da kari da boundary commission de hana su leiduna ada boundary gi sege na ba khoi na ba leiba khotpa du gum du kari yeng si khochi ge wari gotai sanar ga lakani adu ga ekhoi da madu roll back to ba khotpa du ba du gum gi pot khoi huji government gi decision leitri haidar Chief Minister N. Biren Luchingduna ising isaw ki awaba taraba pibam sing yeng sindang asi kongsada duda Kurai Kendragi MLSU Oriba Parliamentary Secretary Home El Susindro Kedrigao Kendragi MLSU Oriba Parliamentary Secretary Mahut N. Indrajit Amade District Asigi Civil Gi Makok Thongba Official Kyana Sarukya Ke Chief Minister na isaw na sokala ba miyoy singi oina hangduna leiriba relief camp tasu khudak ki oiba sel gi mating piki isaw hanthana ba lekai da leiriba iram nala sing su sengdokpagi thabak sing Kendra gi MLA gi kuthang da chathana ba pautak piragani masida lekai gi leiriba miyamna voluntary mating pangbiu leinga ga sina isaw na sokala ba lofam singi chap chaba assessment ama puthok pangamle adumapu yum masing kaya isaw na thubin khrabage haibadugi chap chaba report sing nimit khuding survey tawduna longna bagi thabak chathari hari kuda ki oiba darkar oiba sing hairak na ba wafam sing khangalakle haina Chief Minister N. Biren Fongdukre I identified I am but agriculture ki but yung gi hujik si ising si makhula kanda muk sum thumba yaureba hana gi ising chawba kanda sendera ga thumuduna ama ising chawba loigra kanda khongba lunglang da gi chumma kanda thungkolakpa na masing yam e hujik se ano ji still survey se nungti gi tawri haitare dum Kongsada duda saru yakiba Kurai Kendragi MLA El Susindrona makata na phungukibada table da thabak tawduna leibagi mahutta field da chatuna thabak tawba haibasina mahaki pandamni Kurai Kendragi oina hojik mayukna riba isawgi phibam athuba matamda phagalaglagani haike riba akhoi table work na taba akhoi field chapi raganda hojik lai riba situation che chap chana akhoi Chief Minister ni yengbire aduna maram organda akhoi almost akhoi Kurai Kendragi manung da lai riba thanaba kendra da lai riba ising chawgi phim jinga se akhoi soina phagalani Mahiroi singna higher secondary school singda ming sanbagi kudong sa daba kaya mayuk na riba singa si kok na naba Infal manung da lay riba higher secondary singi masak matum sing sengbat na naba akan naba tabak paikat pa horagani haina Education Minister T.S. Radesham na Fongdukre wapam singa si Minister masamang na sponsor tawduna TZ higher secondary bu luna na thamna bagi pandamda nongmagi oina pangthokiba social service game amada Fongdukibani mana makatana Singa madi tamgi tongan ba district singda government ki oiba matik saba higher secondary school sing thamnaba thabak paikalagani higher secondary school kaya da mahiroi singna mingchan bada seat kona da bagi wafam kaya leiri basi kokana bagi damak ahen ba classroom sing semjin sajin bagi thabak su paikalagani haike Sama yang kai mo hengalan se mayang yeng ga haina koi khana ba adu yeng muda infrastructure ki awar pakhra le ramwa laboratory de sing thumjil lam mokot pa leibe sira koi engineering wing ne directorate ne adu ga TG ki koi staff principal na lusing staff na koi tanaraga swai gi land development khara tawraga adu ga laboratory ki ising thumi si thun semba adu ga manung ya mon le ram si so koi ngasi social service sama tawsina tawuni adu ga hostel ama sari si koi yengsilaga luisinge ado yaragadi ahan moina tijide horoga leiriba higher secondary amba imphal manungna leiriba maru oiba singse koi tamna aduga district khuding na higher secondary amam phasana sengwatpagi panamda koi chansalakpan Rotary Club of Polo City Imphal gi tare suba installation ceremony ngarang pangthokre Thoromaduda Forest Minister T.S. Shyamkumar Polo City gi hanagi president Rotarian Sasidananda amadi Secretary Rotarian Josina Luchingbat timna Anuba President Rotarian Birla da Phamsinake Rotary Club ki Polo News Souvenir amar Minister Shyamkumar na release toke Thoromaduda ISTV gi Editor in Chief Rosendra Ningombada Vocational Award Sports da Kumari Naurem Iden Chanu Special Category da Fairoism Kripa Maitei amadi Y Request da Special Recognition pidunai kai kumnubotke Minister na club asida lupa lakh ama donate toke Tharonga mari lainana Minister Shyamkumar na Rotary Polo Club na paikalakpa thabak singda maki maikaidagi pangbaya ba mating pangani haike
Manipur Pollution Control Board ki Chairman Laishram Radhakishorna Manipur da ngaton amadi pengba marang kaina phangalagani haina tawbul da leiba fish hatchery amadi seed farm yangsinbagi kongsata phongdukre magna makhata na haikibada pharmacy gi damakta maki maikai dagi pangba yaba mateng pangduna Manipur dagi mangki ga dawraba pengba amadi ngaton nga makhalasibu kanana ba konagani haike loinana aikona ayabu makai aikona so isa isana so salaga voluntarily koigi nearest कोई विलेजर सिंगसिदा कोई कम्युनिटी पोंदा फार्म सिंगदा अदोगा लोकताकता ना सिंगसे कोई न थादा जरगनी यह इसा यों न थादा जरगनी सही है कि क्लास 10 एग्जाम दा सोइबा अरानबा थवों कया सथकिबा थिगना नबा इंक्वायरी कमिटी अमा जून 3 दा सेमदुना चयोलमगी मनुंगदा रिपोर्ट गवर्नमेंट ता पिखनबा ऑर्डर थोक्रबसु ngasi फावबा फोंदोक्तना नमसिंदुना थमलिबा थवों ngasi देसामना चिंगनदबा ngamdi हारे ngasi dagi chayolamagi manungda inquiry committee na pikalakiba report adu laibak miyamda khanganbaga loinana senariba khudingmak matik saba chairak pigadabani natrabadi desamna miyam amadi mairoi single loinana khongjang kaya changsilagani haire hauji gatem na pent lojare Ladies Fitness World Keshambat Junction TD Main Road ihan hanbo oina hangdok chaba nupi khaktagi oiba fitness center ni fitness center asida aerobics zumba amasung makhal khudingi bodybuilding equipment su thamjari adom na adom gi convenient oiba khudong chaba matam ama yenglaga sanaba lakpiyu Bhai Gurudas Group of Institutions Sangrur Punjab na students khudingma ki imagination ki path discover tawbogi mathakta knowledge ki importance matik chana piri ba mafam ni education piba khatang natna hayengi yumbiro puthokwa institute ni Ngasidi suara hajinge 그리는 건 도대체 무슨 그리 용서 시디 요시는 있네 마치기 요시디 따따 디스코니네 두디 산하기 못 양는 신비양들 Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Break matung na may mutaram nokchari. Thobal district ki manung dalay ba Eco Park ki imay wang kalagtuna isaw na sokalaba khangabog Thobal ningombam nungang khong amadi Thobal atopam gi pat mayan nakna layba lokol singi pibam khangabog kendra gi MLA o Surja Kumar na yangsin kre. MLA Surja Kumar na Eco Park ka naknan layba lokol singi law pari desing ani gi matakta ising na tumjin kre masida ngayok pham kaya marum su yaw kre longmi singi awaba si yenglaga government na Faudina chingba pigani haribasi maikaya songi longmi singdasu fanganaba kunagani haike aduna koi sigi mayam dagi chumdharpanina atai ising chawbadi nongmada tokhibisu yai nami nini layga handhagibisu yai sidi tha amani hena dum chawraga law thajangiba kochangiba tha amani je dum tunglaga laidore bisina law angai di loi sigreba pe andak law lingba almost 90% loiramne lawmi sisna Oinam Kendragi manung chanba tawbul da ngasi Kendragi MLA Radhakishorgi miyang makhada tawbul chigong lai kaithil dagi loktak yanggoi taba lambigi nagyet lairiba khong sengdokre hanagi jila parishad member TS Birana MLA Radhakishora madi mari lainaba pumna mapu thagat pa phongdorakle handak marak nong leptana tabadagi nambul turel dagi mawkhalak pa isingna tagel khongbal me lekai gi yum chamarom ising thumjin batana tana akoi badalai ba State Academy of Training Science Center Sai IBSD amadi blind school na chingba mafum kaya ising thumjin kre Tagil United Progressive Organization gi Secretary NG Gopal na atuba matam da mari lainaba singna miyeng sangduna miyam gi awaba kokhalu hari jaliba si matam jana chingthokpi wo haiba wahai si tai United Progressive Organization tupo gi magi gi norogna ai ko gi Manipur sarkar gi magi da mari lainaba department ta ai masima thamjari ngarang numidang pung ni palom tarak paduwai da langgol lai manai ramgai long khulgi mafam ahum da chingning khai badagi yum taret amasung church sama amang ta thokle thogdo da sopan ya hodre yum mayum makai leitraba sing ramgai long LP school amadi khulgi yum sing da changjapam loduna leiri awaba taraba imung sing asida government ki maikai dagi pangba ya mateng pangbiu hari yum lak taraga mari manga si displace ore hojikse ado sarkar sina sukra yengsilaga
tawbi de khadi pam bani ado jik nong ising si tum wat na chu bani na jik relief ta leiba si su cha ba thak pada moi gi convenience si aya awat pa myam le re ado ana ba khot pa thokadra hai bas te koi gi aki bas lei bani adana mari leina ba department sing na yam thuna masista attention si bi ra ga to pham thok pada tawbi de khoi pam bani Imphal East District ki Manung Chanba Yuvraj Pali Thongkhong Bazar da hangliba relief camp ta Center of Sales and Medical Representative Union Sinduna Health Camp pangthokre Secretary Oinam Pravina Union Sinam yang gidamak ta angamba mateng pangani haike Oi ngamjaba isagi lijaba company sing sigi sample sing doctor da pigi da bhauta tanja sidadi akoi miyam gidamak tani haraga akoi angamba sing puthoknara kanda akoi ngasi sharugi maiki timdagi hirak tatana ngamjaba mating kayam to biroktuna akoi health camp chathajabani All Manipur Skill Development Union amasung Loktak Industries na ichaw gi awaba nang labas sing datengbang gi polam makata na pibagi sarukama oina hangang kendra gi ichaw nang labas sing damag sana thaknaba polam amade water tank chief minister gi khutang da kusina kre luang sangom da laiba chief minister gi yumda pangthok ki ba thoramadu da water tank chama seng alu hawai na chingba kusina ke Loktak Industries ki chairman L Presojit Sarmana ichaw na sokhalaba sing gi awaba da sarukya ba oina mateng kharadak oirbasu pangwani haike Akoi sana thaknaba sing hawai thum kharadang akoina sumaina leibaki da muktane na donation kha tawjari Thongju dagi sanjiba waikhomna Thongju kendrada ising isauna awaba mayokna riba miyoi singda thaknana ba ising gen thokre Bisnupur district ki ising isaw amadi amanga ta thoklaba mafam singda DC Bobby waikhomna chatuna yengsinkre khongsaraduna Moirang Municipal Council, Oinam Nagar Panchayat, Nambol Municipal Council, Amadi Thanga Gram Panchayat ki mafam singda, isaw amadi singling khai bagi mafam yengsin ke. DC Bobby Waikhomna, District Administration gi maikay dagi polam kaya su yentoke. Awana tarba singda government ki maikay dagi mating pina bahonaragani, relief camp ta lairiba singi sana thakna batcheng sakna chingbasu yentokle haike. Ayam na landslide nung si yampuna churat panamara moraga land chingling khai rakwa. Landslide ta sayum si pulna tarit sebenga mama diam Nambul Turel gi ising patarakpa amadi lampel pat ki ising chumtharakpana lamboi khongnang khongi imung ayamba ising thumjin khre amaromda samusang ukugi water pump ising singthoklabasu thoina ising gi imai hanthaba leitri hari District Veterinary Office Imphal East ki Joint Director S Thoibagi lamjing makhada Imphal East District ki isauna sokhalaba Arabti Urup Naukal Urup Salampham Napet Parina Chingba mafam singda san kaya hida kapthukre isauna sa san singda laina kaya sandorakpa yabadagi section thorang asi lokhatpani haina S Thoibana phongdukre Thobal District Branch Red Cross Society na chatkiba tang mari dagi hoduna branch asigi president oiriba DC Thobal L Navakishore gi miyeng makhada ising sauna sokhanba mafam singda 10 kaya mateng pikre Electronic waste na akoy bagi phibam da sokhaliba sigi matang da awareness program amang asi Manipur Hindi Parisata pangthokre Institute of Social Research and Development na sinba thoramadu da amjugi president Wangkhemsa Samjai development officer L Bizen Nailit Imphal gi project engineer S Jugesor Susarugya ke thoramadu da safety kit sing su yentoke Wangkhemsa Samjai na pangthokliba awareness program asi yamna maru oi haike water pollution ising do mosel akwa ising do ako holiwa so holiwa ko gi oxygen si ko ako oxygen tawa leba ni hawo da kuya kai mo kaya mula ko ya ko nei Kangzabi lerak masil dagi khoyathong phau bagi lambi athuba matamda sembiu lambi pakthok pagi yum kaktaba sing athuba matamda kakpiu haina nagamapal phawai sangbam apunba mairapa bilupna ibudo moirang popa community hall da wakan fam chatakre Mamangi government ki matamdagi lambi mategasi semidaduna lakpani anoba government asigi matamdasu semidaba tarabadi lambi thingba yauna khongjang kaya sangsilagani hari apunba matamisai kanglup amasung art and culture na sinduna numit nini satharakhiba kaungam draba isai thoram Maharaja Chandrakriti Auditorium Hall da loisin kre thoramadu da Deputy Chief Minister YJ Kumar Education Minister T.S. Radhesham Susarugya ke Koirengeda leba 165 Infantry Battalion Territorial Army amade Jenims ka kusan naduna Koirengai matai khulda angang singi lem na laing bagi kem ama pangthokre
जेनिम्स की मेडिकल सुपरिटेंडेंट डॉक्टर एन रणबीर मसामक यावना लायंबगी थबक चथखे कंपनी कयाना पिरकपा हिदाक सिंगसु लायंब लाखिबा आंगांग सिंगदा लेमना पिखि केम असिदा 165 इन्फेंट्री बटालियन के कमांडिंग ऑफिसर कर्नल संजय मोतीसु लाक्तुना यंगसिलखि ICAR लम्फेल पार्ट के एक्सपर्ट सिंगना खरीफ लौ पथाप अमदी मतौ करमना मही मरोंग ngaktok hanggadagi haibagi matangdasu awareness program amasu केम असिगा मर लेना पांगथोके डॉक्टर एन रणबीर ना हौजिक इसिंग इसाउना आंगांग सिंगदा लाइचत संदोरकद्रा हाइबगी मी पाइबा लै असिगुम केम असिदा आंगांग सिंगबो चेकअप तौथोकपिबा मथौ ताई ममा मपा सिंगना इसिंगदगी संदोरकपा लैनादगी ngaktoknanaba आंगांग सिंगबो कुपना सेनाबिबा मथौ ताई आंगांग सिंगबो लुमथोकलबा इसिंग पिथकपिबा यामनमक मथौ ताई हाइखे ꯏꯃꯨꯡꯗ ꯂꯩꯍꯤꯡꯅꯝꯃꯤ ꯃꯄꯥꯟꯗ ꯂꯩꯍꯤꯡꯅꯝꯃꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯂꯩꯍꯤꯡꯁꯤ ꯑꯩꯈꯣꯏꯅ ꯀꯣꯛꯇ꯭ꯔꯤꯐꯥꯎꯗꯤ ꯑꯉꯥꯡꯁꯤ ꯑꯩꯈꯣꯏ ꯁꯥꯒꯣꯟꯅꯅ ꯊꯝꯕꯤꯕ ꯑꯗꯨꯒ ꯑꯉꯥꯡ ꯏꯁꯤꯡ ꯁꯥꯟꯅꯍꯟꯕꯤꯗꯕ ꯂꯩꯈꯣꯝ ꯂꯩꯅꯥꯡꯃꯛꯇ ꯑꯩꯈꯣꯏ ꯁꯥꯟꯅꯕꯅꯤꯅ ꯑꯩꯈꯣꯏ ꯐ꯭ꯂꯠ ꯌꯦꯡꯕꯅꯤꯅ ꯆꯠꯍꯟꯗꯕ ꯑꯗꯨꯒ ꯀꯨꯝꯍꯟꯗꯕ ꯃꯁꯤ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯂꯣꯛ ꯊꯨꯡꯗꯅꯕ ꯑꯗꯨꯒ ꯗꯥꯏꯔꯤꯌꯥꯒꯤꯗꯃꯛꯇꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕꯗꯨ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯑꯔꯨꯝꯕ ꯑꯗꯨꯒꯤ ꯑꯆꯥ ꯑꯊꯛ ꯆꯦꯛꯁꯤꯟꯅ ꯏꯁꯤꯡ ꯆꯥꯝꯊꯣꯛꯄ ꯈꯣꯠꯇꯣꯛꯄ तांग मरिगी नुमिदांग पुंग 13 मखाइरोम ताबा मतमदा क्यामगई मुस्लिम मखा लेकाइदा लैबा साइद खान हाइरिबा मिरेसिना लेकाइ असिमक्तदा लैबा ऑटो ड्राइवर मोहम्मद मजीबुर रहमान बु माकी ऑटो गा लोइनना अनाबा अमा पुननबा हॉस्पिटल दा चसी हाइना पुथोखरगा थीबा खंगदना लैरिङै चेरक्ता तांग मंगादा मोइरांग पुलिसना फारे हाइना खंगलखे माग फाबा यानिंगदबा फोंदोक्तुना वाकन फम चतखरे मजीबुर रहमान मिसमनी अथवा मतमदा महाकपु असोयंगाम यावदना थादोपियु हारि ओनब केसोबु चीफ सेक्रेटरी फमदगी लौथोखिबबु यारिंगदबा फोंदोक्तुना ngase thanga oinam ibudau nongsaba sanglenda wakan fam chatakre चीफ सेक्रेटरी फमदगी लौथोपगी मराल करीनो अथोबदा महाकु प्रजा मियाम के खंदुना अमुखना चीफ सेक्रेटरी ओहेलु ओहेंद्रबदी खोंजन कया संगसिलगनी हारि अखोनी यारिंगते माकी ओदरबा मतम सुदना लौथोपगी करी मरम गिनो माकी मराल करीनो हाबिस खोइन मै संग खंजनिंगी aduna masiya kari umama bomo hana mai ba phamasi handaba taragadi aikoi lairiba miyam praja sinasina makhan bathin kaya gi khongjang changjilakani वांगोई केंद्र की मनुंग चना लेबा इरो मैजराउदा नेशनल फूड सिक्योरिटी एक्ट की सेंग येनबदा खना चैनबा थोखरे था निपान की सेंग मफम खंगदना लेरिबा से थिदोकनबा होनरिङैदा ngasi खंगौदना मैजराउदा सेंग येलकपदगी यानिंगदबा फोंदोक्तुना मखाताना सेंग येलन खिद्रे लेकाई की नुपी अमना था निपान की सेंग पुन्ना थिदोकमिनदुना अचुम्बा खंगलबा मतुंगदा सेंग येनसे एजेंटना तौनिंगबा तौबदगी ngasi इरांग ngasi थोखिबनी मखाताना यानबा पुरक्त्रिबा फावबा सेंग येनबा यारोय हाइके अमरोमदा एजेंट टेस राजोना हंदक इसाउना अवाबा तारबा मियामगी येंगदुना एमएलए दा लेकाई मी खरना सेंग येनबा हाइरमबदगी एमएलए ना खंगलकपगी मतुंगिना सेंग ngasi येनबनी मसिदा महांगना तौनिंगबा मओंगदा तौबा लेति हाइरे इम्फाल ईस्ट पुलिस ना ngasi न्यू चेकोन क्रॉसिंग दगी मी अमा नंबर 4 ग्राम चामा सुकना तरुका कोनना फारे डिस्ट्रिक्ट असिगी एसपी कबिब के गी मियेंग मखादा एडिशनल एसपी डब्ल्यू कशार जीएसपी कार रोनी मयंगबम नार्कोटिक ओसीपी जोन गे अपुनबा कांगबु अमना अकंगनबा पाव अमा फंगबदगी पोलम सिंग अदु फागत खिबनी फारबा मी अदुगी ममिंग आइस डेविड कालियन मांग चही 38 ट्राइबल कॉलोनी न्यू चेकोन दगिनी फागतलबा पोलम असे मालेमगी कैथेलदा रुपा लाख 13 रोंगी ओइगनी हाइके लायंस क्लब मोइरांग डिस्ट्रिक्ट 322 डी गी चही असिगी अनोबा बोर्ड ऑफ डायरेक्टर सिंगी इंस्टॉलेशन थोरम मोइरांग कॉलेज द पांगथोखरे थोरम अदुदा हानगी डिस्ट्रिक्ट गवर्नर आईएस मिनी कुमारना नौना खलबा बोर्ड ऑफ डायरेक्टर सिंग वासक लौखे मिय 19 ना साबा बोर्ड असिगी प्रेसिडेंट ओइना एस कुमार सेक्रेटरी ओइना आईएस देवजित खनखरे जिरी हायर सेकेंडरी स्कूल की माहिरोय अनिना स्कूल कैंपस दा यू थकलमी हाइना एमसु डिस्ट्रिक्ट कमिटी जिरी बामना फोंगलोकिबा वाफम अदुगी चप चाबा खुदम चांगदम लै स्कूल अथॉरिटी ना एमसु की वाफम अरान बनी फोंगलोरकिबा लाइबक थिबनी हाइरे ngasi एमसु डिस्ट्रिक्ट कमिटी अमसुंग जिमपालगा पुन्ना पांगथोकपा पावगी मिफम अमदा डिस्ट्रिक्ट कमिटी की वाई संजीपना माहिरोय अनि अदुना ममांगदसु निसा साखरे हाइबा मसाना याजखरे स्कूल अथॉरिटी की असोइबा अमसुंग असोनबदगी माहिरोय सिंगना स्कूल कैंपस दा मय काबा सिजनरकपनी जिरी दलैबा स्कूल कॉलेज की माहिरोय सिंगना मय काबा चिंजाक तगी लापन लेबियु मतुंगा सिगुम थबक थोरम सिंगदा चेनरम लबदि चप चाबा चैराक लौखटकनी हाइके ngang handi tam kum thaki ba sabani school sa ga ko ni da ni la le ko na second feeling kana kana no haiba oja sing du ko mami ga kona na pungro kani school matam da ka kangi matam ko school out campus nung da wa sa bagi थांजा मनोरमा बो नुपी ओइबिगी इकाई खुमनबा मांगलबा मचुंग तमथिना हाटखिबा थौदोकी मायोक्ता
lamdam sigi ima singna ing solution ani tara marigi July tara mangada kangla mamangda sanction khiba khongjang adubu ningsingba oina sahi kudingi anti repression thoram pangthogadore masigi damak observation committee ama Kaisampata leiba imagi conference hall da pangthokiba mifam amana committee ama semkre KS Anandibu chairperson W Dhaneshwaribu convener khankre hari hauji amuka na ten brand lokjare Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule Saiji TMT bar se latest German technology season aduna state of art factory Guwahati na puthok chabani masigi bar se han basundokpa product oibana colin zade taken day mapamil kali amadi amaga phajin beheli masi ayamba achauba government agency singna approve tawrba makhalgi TMT bar ne Saiji TMT bar Panacea Coaching Center, the best and only trusted coaching center in Impal. Panacea Coaching Center gi oja singna exam gi sem saba matamda support tawbiki amasung mateng yamna pangbiki. Exam tips, regular mock tests, suggestions amasung study materials sing yamna janaki. Class 10 thagadaba singna mai pakpa makok thongba oina bagi damaktadi Panacea singna amatang haraba coaching center ne. Miyamna center sida thajaba thambi. Combined tutorial for CBSE. Admission open. Third batch class 12 CBSE 6 months foundation course. Second batch class 11 CBSE 6 months foundation course. Second batch class 9 and 10 CBSE 6 months foundation course. Class starting from 6 July 2017. Class 12 CBSE 6 months foundation come exam preparatory course for private candidate. For details contact Combined Tutorial Office Sagolban Morang Lerak Machin Bus Parking. Break matung da mayam amukana taram nokchare. Sagolban Tera Lokrakum Laikagi Naina San Club Taleka Sigi Kosem Bosem Amade CBSE Perkada First Division the Lakpa Mahru Singh Selgi Manapi to Naikai Kumnabut Kre Club Asina Sahi Kudingi Leptana Pangtorakpa Meritorious Award Pibagi Thoramasida Club Ki Taupubama de Laikai Adugi Tabaki Potara Bamika Susarugiake First Division the Lakpa Mahru Singh da Selgi Mana Yauna Citation Kuchinake Retired lecturer Posangbam Mangina ngasi kai khumnabada yahodraba mahroi sing ningba kai batawdana tungi punsida mai pakna bakana honagadabani honaba bu leptrabadi nongmadi soidana mai pakani haike Dariba satra singje khuna thoidaba nataba adu kariguma matam tharakuma matamda haibadi matik sana koi phangasi leijarawa adu mayamasu koi sidai sitingbang bibirawa asmai tawdana koi hajaru de yabira ko mayam punumakse masi punumaksi leiragati ai koi punumaki kharsaumungda adamai tawdana angangsing pung thogot bose masi thamjage habigi wafamdu ai koi kanana ina bada leijahi Jingpurol Athletic Union Crown na sinduna handak sahigi council amadi boton lawba class 10 amasung 12 exam da Leima Pokonggi oina mak wangna pastor laba mahiroi sing mana matumpido na pungning tawit kre. Klaba sigi ni putarglak suba foundation day thawram gamari lainana. Leima Pokom awang lekai da pangthokba thawram da Pradhan Ranjan Union sigi President N Damodar Upa Pradhan A Nawang Su Sarugyake. Council for Youth Welfare Sayang Road Konthokjam lekai na sinduna anirak suba mana matum yantopagi thawram New Primary School Sayang Konthokjam lekai da pangthokre. Thawram adu da imung manung singna Kalakpai award taruk yauna class 10 amasung 12 ki exam da position lor khaba amade mak wangna phangkraba mahiroi singda mana mathum piduna pungning thawat ke Su Singjamai branch na sinduna handak sahigi board council amade CBS na loba exam da mai paglaba mahiroi sing mana pibagi thawram Singjamai community hall da pangtokre thoramadu da speaker Y Kemsan Manipuri University ki professor Dr Chinglen Mishnam Su Singjamai branch ke vice president L Peter Susarugya ke Amaramda inat thogal hairangoi thong kaithel nasu mai paglaba mahiroi sing mana matum piduna okpagi thoram hairangoi thong community hall da pangthoke thoramadu speaker Y Kemsan SW Sigi advisor O Komol social worker club ki president Sanasam Ibohol su sarugya ke Y Kemsan na matamamada exam da aramba pambay sinabagi chanabiya du nga sidilaitre education system da ahongba kaya lagle haike I saw Mina Tamindra school Sakari school, Talingrava. Adana, no one didn't that the Sumani Pumi gave us Sakari school college, just a couple of as a chronicle business name.
IMC Ward number 4 Uripoki Club Taret na Puna Sinduna Taret Lak Suba Meritorious Award Yan Chokpagi Thoram Laying Thawi Sing Sai Ba Laibung Nagamapal the Pangtukre Thoram Aduda Deputy Chief Minister YJ Kumar DCISK President and Bimol UZLYG President Lokendra Susarukyake Ward Asina Kon Ba Mafam the Laiba Apaba Mairoi Singda Manama Tumpiduna Puning Tawatke Nacho Gram Panchayat ki oina handak sahi class 10 12 amadi graduate ta pass tarok laba mairoi sing amasung gold medal larok laba sanaroi anida manama tumpiduna puning thawat kre ibudau soraren community hall da pangthok ki bathoram da jila parishad member TS Dilip Pradhan Nirmala Dr IS Konthokjam Susarugya ke Senjam Kunau Development Club na Sinduna Club asigi akoi badalaiba class 10 amasung 12 pass tarok pa mairoi sing mana piduna puning thawat kre Senjam Kunau Ibudau Kauru Ground the Pangtok Kibathoram Maduda RD and PR G Parliamentary Secretary S Dingo Jila Parishad Member K Suniti Amadi Atay Masak Naiba Miyakya Susarukya ke S Dingo na Tharonga Mari Laina na Mahiroi Singda Pungning Thagat Pa Wafam Kaya Phongduke future Manipur is going to be going up over for Manipur more than we can Laiba is so over Manipur, but I'm sang the so over one another Manipur. I do what the don't want to say, Chapuna want to say, you are about saying, Tata want to say, I will come to name. Kengman Gram Panchayat ki manung dalaiba class 10 amasung 12 ki exam da mark wang na phanglak laba mairoi singi Tarama Thoirak Suba Mana Matumyan Thokpagi Thoram Kekman Jila Ketel Community Hall the Pangtukre Thoramadu Dale Sangthem Jila Parishad Member Abdul Pradhan K Shubol Health ki Director Oiramba Asem Bijoy Susarugya ke Sarangpat Gram Panchayat ki manung dalaiba handak sahi class 10 amadi 12 exam da mark wang na phanglak laba mairoi singi Tarama Thoirak Suba Mana Matumyan Thokpagi Thoram Charangpat Mamang Lekai Community Hall the Pangtukre Thoramadudai MPS Sigi Chairman Konsam Himalay Headmaster Oiramba PS Ibo Pisak Susarugya ke Kumbi Kendra Development Committee ki Nipan Suba Foundation Dega Luinana Kendra Asigi Oina Class 10 amadi 12 exam da First Division da pass tarok laba mahiroi sing manama tumpiduna puning thogat pagi thoram Kumbi Central High School da pangthokre Thoramadu da Kumbi Municipal Council gi Chairperson ning thokjam ongbi ibecha Committee Asigi President Nongmai Them Imocha Imphal College Students Union ki General Secretary W Anand Kumbi Municipal Council gi Ward Member Sing Susarugya ke mahiroi ni phuda committee ki maikai dagi khudol tamduna puning thogat ke Little Flower School Alumni 1993-1994 Metric Batch na Sneha Bhavan Dalaiba Asem Bina Kumari gi Makhatana Mahi Masing Tambada Mateng Oinanaba Sel gi Mateng Pangkre Kunaya Sida Sothana Lairiba Nupi Amasung Angang Singbu Punsi Mahing Phagat Handuna Kunai gi Ahongba Ama Puraknaba Pandamda Mateng Asi Pangkibani Ngasigi Tengbang Pibagi Thoramaduda Sneha Bhavan Asigi Head Sister Teresa Kerot Amasung Alumni Asigi Member Sing Susarugya ke Akam Patalaiba Nailit ki BSc Diploma Engineering ki form Summit Amadi Left Assistant Launaba interview adu Isang na maram oiduna matam khara yai thokre Hauzik thabaki pawlo birase Ngasi thabaki pawda SSB gi sports quota da constable khara logadore sahi tara Nepal dagi kulumdei phawagi manung da leiba metric pass tawbaga loinana sports ki proficiency leiba miyo singna July ki tang kuntra phawagi manung da darkas tarak pa yagani hairi sports quota da Indian Navy gi sailor khara logadore class 12 pass tawraba masagi sahi tara tagi kunmatoi phawagi manung da leiba sports ki proficiency leiba miyo singna July ki tang kuntaruk phawagi manung da darkas tarak pa yagani hairi Nabad ki Assistant Manager Grade A amadi Grade B ki post khara logadore masagi sahi kuntra manga phawagi manung da leiba graduate ta cha da yangkai phangba miyo singna lagliba July ki tang tara phawagi manung da darkhas tarak pa yagani hairi Parikha Center Imphal da oigani AIMS Raipur ki Grade 1 amadi Grade 2 ki staff nurse khara AIMS Delhi ki Nursing Officer Group B ki post khara logadore masagi sahi kuntra phawagi manung da leiba BSc pass na August ki tang tara mari phawagi Makataba Pauda Oinam Sports Association na Sanrahas Pharmacy gi matenga luinana nongmagi oiba mega free health camp ama oinam mamang lekai tomal makong da pangthokre
Sahi mari thangna thangna na pangthorak kem aduda mioi cham hena layang baga loinana hidak langtak singsu lemna phangan ke. Red Seal Division ki makada kuntares suba sector Assam Rifles na sinduna ex serviceman rally ama Churachandpur gi tuibong da pangthokre. Thoromaduda Churachandpur gi DC Shamlan Punia kuntares suba sector Assam Rifles ki makok thongba official kya su saruk ya ke. Rally aduga mari lainana health camp ama su pangthokhe. Make disturbance free education zone haibat timda Imphal West district Manipur College da pending competition ama pangthokre. Category ani thokna pangthokiba pending competition adugi matangda Desam Imphal West District Council gi President Maibam Nirjitna education bu free zone ohenji haiba pandamda pending competition asi pangthokpani hairi. Koigi leptana education gi kanglonda disturbance makhala matagi oba disturbance bibi kanu haibagi koigi wakar kongsang kaya amadi masigi oiba port masigi oiba koi tawbidana bagi damakta sangchalakpagi iroinana ngasigi koi competition asi koigi asum tawdana competition asi Manipur College asumain pangthok sabni Nongmagi oiba lemna mitlaing bagi kem ama ngasi kawada leiba ibudo moirang pokpa kami Dr. Ais Ramananda Su Sarbyake Moneywood Club na handaki isauna awa ana tarba singda chana thakna polam sing mating pangkre Club asigi President T.S. Arun General Secretary G. Boni Sharma Vice President Sadananda Yauna Film gi miyoi singna ngasi nongmaibung namdulong khabai soigi tongan tongan ba mafam singda hangliba relief camp singda cheng hawai alu thum thauna singba mating pangke MGM Club Wangkai Ningchen Pukri Mapal na handaki isawasi yeng laga yum yangkai romda liter kun gi thakna bai sing yen thokre isawasi dagi isingna sandorak palaina tina kaya dagi ngang thokna ba pandamda club na khongthang asi lawhat khibani Uripok Torang Pam Laikai dagi ayek pam Lumen Elias Naucha Chai Kunmari Apokpa Ibuyaima amasung RK Ajit Elias Pinochik Chai Kunmari Apokpa RK Singajit Kauba mi ani mafam khangdana mangkre Makoyani tha sigi taretta sekmai turel torbanda picnic satkani haina nungthil pung ani aduwai da thokibani hiram sigamari lainana sekmai police station da su report tokre kanagumbana mioi ani asibu thengna birabadi mobile number 9612691682 natraga 9774448813 natraga manakna ko police station da pau pibiu haire hauzik sanabagi pau lawirase Ngasi sanabagi pauda powerlifting Kerala da August 13 dagi pangthokadoriba senior national unequipped and equipment powerlifting championship ta Manipur gi mahusina bat nupa sanaroi taramanga nupi Member Y. Joy Chandrana Association All
All India Football Federation na apaba coaching putoktuna India gi football masana hena sakol hanabagi pandamda tongan ba category singi certificate coaching pangtoktuna lagli masigi saruka moina All India Football Federation dagi ayaba lawraga All Manipur Football Association na sinduna thasigi tang manga dagi nupi ahum amadi Nagaland state yauna punna miyoi kulumdoina saruk yaduna ani shuba phase gi oina numin manga ni chumna pangtokhiba AIFFD license certificate course ngasi Kumalampak Sports Complex leba Manipur Olympic Association gi conference hall da lotion gre lotion bagi thoramda All Manipur Football Association gi president S Sanatomba assistant general secretary L Jotin Moiroy M Nilo treasurer L Dinamani UDPRC Sports ki football coach Maniratan Neroka Football Club ki Nobin Su Sharuk Yaki Numin mga nisum na pangtokhiba course asida saruk yakiba singna All Manipur Football Association na sinduna telaba te na pangtoliba course asigi matangda nungaiba amadi thagatba phongdonaki ngasi loisin khiba course asigi achobu thodang lawduna tambi takpi khiba AIFF instructor AFCA license holder L Saubuna ngasi aroiba nimita practical amadi theory exam sing pangthoki L Saubuna phongdokhibada Manipur has the potential of football, but the only thing is we doesn't have the quality coaches. So they want from our state to bring quality coaches like the quality players. Lotion bagi thoramda saruk yakiba All Manipur Football Association ki president S Sanatomana course asida saruk yariba singna matik chaba course amama moiduna afaba masang nariba footballer sing putoknaba honagadabani haiki. So you have to do your best to achieve your goal. This is my blessing for all of you to become a successful coach in life. Ngasi aroiba nimita practical amadi theory exam sing pangthoki tungda course asida saruk yakiba singda participant certificate sing sililang liba singi maikidigi khusinaki Football masanagi tournament sing mapung phana phajana masak thongna pangthongna bagi damak All Manipur Football Association sinduna thasigi tang nipal dagi All Manipur Sports Association gi meeting hall da nupi ama yauna hana referee gi simpam da mathau toramba madi football bu pamjaba mioi tara taruna saruk yaduna satharakhiba match commissioner kam referee assessor course ngasi loisin khre loisin bagi thoramda All Manipur Football Association gi president S Sanatomba assistant general secretary L Joti Moiroy M Nilo treasurer L Dinamani Su saruk yaki tongan ba district singdagi course asida saruk yaki bi singna phongdong nakibada haibdi referee amawada leibuganda asigumba commissioner ki usul assessor ki role se wat paganda ujung khogi marakta thogat diba amsung chunthok diba aduga tamita diba se wat matamda as referee ma hoina leibuganda amna khogi referee ki line da khogi football ki line se yamna chokat pa ya simba pa ya habigi tamjama yam ngedin Pangtokhiba course asigi resource person oikiba AIFF instructor Ais Jadab Chandrana aroiba nimita assessment a good assessor and referee preparing for a match pre-match conference match debrief amadi posting of referee ki maramda sugaina takhi saruk yakiba All Manipur Football Association ki president S Sanatomana phongdokhibada pangtholiba course asina district sing amadi state level ki thakta pangthokpa tournament sing soidna mapung phana masak thokna pangthokada asawu mating oiragani haiki khangdaba nangoba yawa sumayam tanabiu adu perfect oina khunaba kanabiu ko the matung da labdaba maju ko mes personal ki profession da mes general professional sangdo na maju success hoigi habigi wakhat thangbiu success hoibiu hai english thank you Mamang thagi tang taramanga dagi tara Nepal phauba UP gi Agra da pangthokhiba taruk suba thangta Federation Cup ta saruk yaruba amadi medal lawraklaba sanrusing opagi thoram huyen lalong thangta Association Manipur na sinduna Manipur Press Club ta pangthokre thoram masida panthoibi thangta and Culture and Association Moirang Khunno ki President L Rajen huyen lalong thangta Association Manipur ki President Ais Prem Kumar Langol Lukhoi thangta Luki Secretary Athopam Ojendro Leadership Council of Thangta Imphal ki President A Ranavir Pahula si kwa Kaitil Mayai Kubi ki Principal M Rajan Amadi Huyel Lalong Thangta Association Bisnupur District ki President Oinam Deven Su Sharuk Yaki
पांथोखिबा चैंपियनशिप अदुदा मणिपुर की सानरोई अमदी ऑफिशियल मरफू 35 सरुक याखिबदा गोल्ड 35 सिल्वर 19 ब्रोंज 10 पुन मेडल मरफू 13 अमदी पॉइंट सामरी सुबना नि फंगदुना ओवरऑल टीम चैंपियन ओइखिबनी जम्मू एंड कश्मीर ना गोल्ड 53 सिल्वर 19 ब्रोंज 13 पुन मेडल 19 अमदी पॉइंट सनी मरफू 13 फंगदुना अनिसुब पोजिशन ताखी सरुक यारुबा अमदी मेडल लौरबा सानरोइसिंगदा असंब खुदोर पोस्टिंग पिदुना पुंगिंग थौगतखि ngasi oikiba ai ngasagi pauda ICAR lamper patgi prepa paugi matung ina ngasi gi khwaji sakiba celsius degree 13.4 khwaji ingba celsius degree 12.3 nungsita yawa ising mangi sang ayukta sada sama nungtilda sada matputara oike ngasigi nong suki pagisang kontra 3.5 milimeter ni Haujare bada maroi ko amu khana aran bata ko miya gi mathakta action lo bada makal amata gi politics to MDS na phallana jina bagi matanga CBI na tingling thina Season by Yana Naba Hanagi Chief Secretary bu transfer toguni hade. Amadi Ifal Jiri Lambigi Laizanga Masung Sinam Kurgi Marakta for Chani Rom Taka Kibadagi Highway Sida Gari Satok Tashin Yadre.